ngasi numidang wairam phongkiba tongan Manipuri sifongsingi maruoiba ipausing khongasaraga Manipur Top Channel gi maikeri gi myamna thamjagi ahanbada transfer order cancel tawdrabadi broket ki khongjang changchilakpa yai TSA Ziribam district asigi oza watlinge asida August ki tang mari the education is ki joint secretary mangte Lartikomna Ziribam Higher Secondary School gi local oza M Romeo bu Urkul district ki Urkul Higher Secondary School the transfer thari bisi aikhoine yaningde maram sadi aduna order adubu cancel tobiyo haijari government ki order si matang sadi maram sadi Ziribam gi oza awatpadi pidraga local oza mabu transfer tawthokpa haibisi niyam nate aduna aikhoina order adubu yaningde amadi condemn tawi haina thadau student association Ziribam amasum Tamenglong TSA branch ki president Saizailen sithauna phungdorakli mangna makhatana hai education gi matana government na Mr. Mikhai naina thabak tawbiduna leire maduna athupa matamda local oza M Romeo gi transfer order asi kaktrabadi Ziribam da leiba student organization sing CSO sing amadi Mairapai bising yauna NH 37 Ziri Imphal lambida ban broket tawbigi khongjang phawbu changsilakpa yai hairi paugi mifam aduda TSA Ziribam amadi Tamenglong branch ki finance secretary Setsong Triti su saru yakhi haina pausna phongdorakli atop paw manamo humdraga manga suba Manipur ningtam numit ki ningsing thoram pangthokre thoram asi miam hupna sinba madi yawbada karisu akaibe leite anti Indian gi wapam leite anti national su oide aduga furup amagi mayokta su oide amuko na sinduna ngasi humdraga manga raksuba Manipur ningtam numit ki ningsing thoram amuko gi office ta ayuk pung 10 da pangthokre thoram aduga mari lainana amuko gi president Phairoizam Nando Luwang na phungdokibada ngasi gi thoram asi pangthoklibasi aikhoina puwari gi khungul liduna aikhoi gi asengba saktam kya khangjarakpa amadi aikhoi isana isada thauna ama hapsana batanja ama lawjaribani aikhoi gi leipa ki mayek sengba amadi matikcha ba puwari bu atopagi puwari na namsilaga thampham thokte aikhoi isana isabu amadi lamdam sigi oiba puwari kya khangduna punna thabak tawminaduna sakhotpa amadi nungai yaiphaba lamdam ama ohen honaminarasi makha chatharakpoina topa paw mana prime minister na haidi August 13 isi partition horrors remembrance day oina lauthoklagani partition gi nungai taba poklibasi kaidonungda kauthokpa ngamlaroi haina India gi prime minister Narendra Modi na August 13 bu partition horrors remembrance day haina Indian Independence Day gi mangoina lauthokre August 13 asi Pakistan makhoi Independence Day thauram pangthokli khaidokpagi awaba kaidonungda kawba ngamloi aikhoi gi iche sing aduga iyamba sing millions na khujing oiduna awaba mayok na khi aduga wakhal yawdaba amadi imunaimu tanabada makhoi gi punchi mangki aikhoi gi miyam gi lantheng amadi kathokkiba singdu ningsingduna leiragani August 13 numit asi partition horrors remembrance day haina pangthokani haina prime minister Modi na maki twitter thadurakli makhasa tharakpoina topa marueba paw khrani ising phangdraba lawpari kunga mangada sagol hawai yauna hawai makhal ahum thaduna puthokna bo hotnari basida chief minister gi athuba miyeng sangbiyu samusaba handak kungi nong mapung phana sudabadagi ising phangdabadagi law uba yaraduna leiraba kumbi moirang amadi Serauna singba mafamda leiba lawpari kunga manga sagol hawai leipak hawai amadi nung hawai na singba thaduna puthokna ba haujuk sem saba loire lawmi singna paikhaliba thaba asigi Manipur gi chief minister N Biren gi athuba miyeng sangbiduna lawmi singbu pukning thogatpiduna mai pakna bo hotna biyo hairi wafam asi pauksi sigi English singani ga taragani panda Din Dayan Upadhyaya Krishi Puskar gi makhar afaba maru marang puthokpa lawmi sing khangatpada North Eastern Zone 7 gi oina National Award ki mana phangkhraba kumbidagi khagembam samu sabaga unaba matamna phongdorakhibani sohairi mahak na hai ising phangdabadagi law uba yadre haiduna lawfam manghan ba haibisi sumde maduna ising phangdabadagi law uba yadaduna manglagadaba kumbi moirang amadi seirongna singba leiriba lawpari kunga manga si
mahakna achauba thodang loduna lawmi kiyaga khusamladuna hawai makhal ahum thaduna puthokna ba thabak paikhatnaba hawjik sem saba loire hainasu pausna makhatana palle duga mahakna hai lawpori amada hawai thanaba engine sijinaduna khoiba madi sem sabada pali singyang khaisangi aduga thagaduriba hawai adu tha ahum marida lokpangami aduga puthorakpa hawai gi pothok adu yonmada lupa lakh amaga lising humdra gi lakh ani phawgi thendong phangmangami hainasu palli atop paw amana Chandel da Naga Independence Day ga mari lainana thelamba phiral police na lauthok lobadagi Chandel da police ki assistance post ama mai thakre ngasi Manipur gi tungan ba mafam na khundari ba naga singgi humdraga manga suba ningtamba numit thoram palan ga mari lainana naga ta ba mafam singda harau te amba phongdok nakhi thoram asi ga mari lainana Chandel district ki manung san mafam khara maru oina Zaphau Bazar Nagagi Ningtam Phiral Thelamba Thengnabada Manipur Police na lauthok lobadagi Naga singna mai hauna sauduna Zaphau Bazar da leiba Manipur Police ki traffic post ama mai thakre pausi asina Chandel District Police ki control room dagi phangba pawgi matung inadi ngasi Chandel Police Station gi OC Surja Kumar na lusingba police team amana mausa gum Chandel District ki Zaphau Bazar amadi akoiba mafam singda patrolling chatki Maduda Nagagi Ningtam Phiral ni haiba kaya Zaphau Bazar gi mafam singda thelamba thengnabadagi kudakta police kangbuna Phiral singadu lauthokhi paw asi Zaphau Bazar da leiba Naga miyam na tabadagi electric post kangsi khingduna miyam kauthokhi kudakta masing yamlaba Naga miyam tholaktuna Zaphau Bazar da leiba Chandel District Police ki police assistant booth ama miyam sangduna inthuraga petrol hajinduna mai thadokhi mai thabagi thawdo adu control tawnabu honabada police na miyam na tear gas kaptuna tankhaina bonaki adubu Naga miyam amuki hena thomjilaktuna police ke yamna sauna mukna thoki thawdo adu police amadi Naga miyam anigi marakta aso apan thokpa madi mipha mipungi pawdi phangma ngamdri tungna Chandel district ki DC Rajkumar SP Dibena lusingduna Chandel da leiba Naga singi lusingba sing yauna Naga miyam ga puna wari sanaduna yanaba purakpadagi makhatana erang thokidre haina police ki pongma pawsina makhatana sufungdorakli atopa paw amana UNC na ngasi ehing nungjai digi pung kungamari Naga ta pa mafam singda total shutdown kokre thasigi tareta Manipur gi chief secretary ni India gi flag Thietnabaga mari lainana thokibo order bu yaningda phongdoktuna United Naga Council UNC na ngase ehing nungjai digi hayeng ahing nungjai phawba pungkun ga mari Naga taba mafam singna total shutdown thokre shutdown asi maru oina August 3 Manipur gi chief secretary na thokibo order amagi matung ina village chief headman chairman singna India gi phiral mari lainaba SDO singdagi lauduna lakriba India gi humdragani pan suba Independence Day numita makoi gi village singda India gi phiral singkhanaba order bu yaningda phongdoktuna UNC na total shutdown asi kaubani hairi order asi UNC na akan mamong na yaningda phongdokpogolona na handokadabani haibu wafam thamli amasum makasa tharakpoina atopa marueba paw khranamo Government of Manipur COVID-19 Kamal Control Room dagi thadorapa press release number 507 ngasi tang taraga mari tha nipan inglising ani ga kun ga mathoi ngasi numidang wairamgi pung mga foki oiba update ta hauki ba pung kun ga mari sida punna miyoi samri ga kuntra ga nipan general population ni ga duga miyoi amana Central Armed Police Force dagi apun boina miyoi samri ga kuntra ga mapan nauna COVID-19 positive oiba thengnare hairiba miyoi singsi Rims dagi taraga nipan test to bom tamna khangkhibani Jenims dagi na kunga mathoi district hospital dagi na saniga maudra amasum atopa testing center dagi na samaga tara test to bom tamna makhoi singsi positive oi habi khangkhibani aduga makhoi singsi namo Imphal East dagi marfuga nipan Imphal West dagi samaga humfuga mari Thawbal dagi taraga mari Bisnupur dagi yankhai gumdoi Kaksing dagi taraga mapan Ukhul dagi tare Chuchampur dagi kuntraga humdoi Chandel dagi ama Senapati dagi mari Tamenglong dagi manga Tengnopal dagi ama Jiribam dagi ani None dagi manga Ferjol dagi kunga taru Kamjong dagi ani amasum Kangpokpi dagi taraga marini aduga makhoi gi lokhat pham thokpa siksing thorang khudim lokhat kre hanis pale hauki bapung kunga mari sida the state level COVID-19 death audit committee gi report amagi matungina me mapan COVID-19 na laikidre hariba miyoi singsi Imphal West dagi manga Imphal East dagi ama Thawbal dagi ani Tamenglong dagi amane aduga hariba miyoi mapan si tharaga apun boina Manipur COVID-19 na laikhidraba miyoi singsi miyoi apunna lising amaga satre sure
ꯑꯗꯨꯒ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯥꯄꯟ ꯑꯁꯤ ꯅꯤꯄꯥꯟ ꯑꯃꯗꯤ ꯀꯣꯃꯣꯔꯕꯤꯗꯤꯇꯤꯁꯅꯤ ꯑꯗꯨꯒ ꯑꯃꯅ COVID-19 ꯐꯥꯔꯁ ꯗꯣꯁ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯑꯣꯏꯅ ꯉꯁꯤ ꯃꯤꯑꯣꯏ 953 COVID-19 ꯗꯒꯤ ꯅꯥꯕ ꯐꯔꯛꯇꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯁꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗꯒꯤ 253ꯅꯤ ꯔꯤꯝꯁꯇꯒꯤ 18ꯅꯤ ꯖꯦꯅꯤꯝꯁꯇꯒꯤ 18ꯅꯤ CCCꯗꯒꯤ 195 ꯑꯃꯁꯨꯡ CHICꯗꯒꯤ 183ꯅꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ COVID-19 ꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯄꯨꯟꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ COVID-19 ꯄꯣꯖꯤꯇꯤቭ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 1,8,969ꯅꯤ ꯑꯗꯨꯒ ꯑꯄꯨꯟꯕ ꯅꯥꯕ ꯐꯈ꯭ꯔꯕ ꯃꯤꯑꯣꯏ ꯃꯁꯤꯡꯅ 38,990ꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ ꯑꯣꯏꯅ ꯅꯍꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯅ 6,919ꯅꯤ ꯑꯗꯨꯒ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤꯅ 92.35%ꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯗ ꯑꯄꯨꯟꯕ D type oxygen cylinder 1917 ꯑꯃꯁꯨꯡ B type oxygen cylinder 118 ꯈꯦꯠꯅꯕ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ